KLAM na Chahi Khudinggi Amadi Chahi ama Kannaraga Ekai Khumnaba Piduna Lakpa Loinashillon mana HANDAK CHAHIGI OINA PHANGGADABASINGGI MAMING print Amadi media da LAOTHOKKHARE mana PHANGGADABASING adudi haubam sana zawba hauba ningsing Loinashillon mana 2025 wari lisang da Kunjalal Yendrembamgi Larik Nongmaitem Ongbi Sanatombi Sagosem Taruni Ningsing Loinashillon mana 2025 wari machada Dr. Moirangtem Sobita Singgi Larik Pirangduna Chaihawi Aibu Yumnam Ibo Viningsing Loinashillon mana 2025 Saireng da Naurem Lokeshwar Singgi Konthong Londraba Iranjai Tiam Inaucha Ningsing Loinashillon mana 2025 Thaugal Manada Maisnam Sivadatta Luwang Elias Sanayayma Amadi KLAM Loinashillon mana 2025 Saireng da Aibagi Ahanba Fongzabada Piba Mana Suresh Khondong Bamgi Lairik Masa Pandrabatil ni Loinashillon mana singasi kumjale singani kuntaruki February da KLAM gi kunmari suba mapokumon numita khutsin najagani hari